CM Amadi Mahakka Loinabasing Loisingadabani Hairuba Facebook ki admin ahum Pulisna Loukhatkhre Pawasi Pandam Pause dagi Loukhatjabane CM Amadi Mahakka Loinabasing Loisingadabani Haina post Auruba Facebook ki admin ahum Pulisna Loukhatkhre haire Pulisna Loukhatkhre ba miyoi ahum adude Thoubal District ki manung sanba Lairong Thel Mayai Lekai dagi ningombam Dingku Chahi Kunithoi Apokpa N Nando Imphal West District ki manung sanba Kwa Kaithel Makha Thoksom Lekai Haino Khongnembi dagi Malem nganba Laithangbam Chahi Kun Mathoi Apokpa El Tomba Made Kaksing District ki manung sanba Kairak Makha Lekai dagi Thongam Roman Chahi Kuntraga Mapan Apokpa Laikhidraba Ganga ne Fagalaba miyoi ahum asibu Duty Magistrate Imphal West ki mamangda putoklaba matung Wahong pahong sathanaba numit mangani police custody da remand Loukhatkhre haire Pawasina hai Fagalaba miyoi ahum asina Admin Oiba Facebook page Manipur News Group 2024 da Manipur kan si Hairuba Chief Minister Amadi Mahakki left hand right hand minister sing Loisin ba mathau tai haiba post ama thagatkhe page aduda punsi minai haina mingthonba Facebook account amadagi post thagalaklaba matung hairiba miyoi ahum asina admin Oiba Manipur News Group tasu thagalakhibane hiram asiga mari lainana makhoi ahum police na phagatkibani haire Kanagumbagi pressure Makhada Leibakki Maru Oiba issue sing compromise Toudanaba Chief Minister na DC Singda Akanba Paotak Pikhre Pawasi Pandam Pause dagi Loukhatjabane Hauzik Oiriba Manipur gi law and order gi fibam asina state asigi border amasung athapa mafamda mathau tawriba deputy commissioner amasung district administration gi official singna awaba fibam kaya thengnarabasu Kanagumbagi pressure da maru oiba issue sing compromise tawba amadi humduna salanba yaroi haina chief minister N Biren phongdokhre wafam asi Manipur lenga ki Department of Administrative Reform na sinduna bapupurada leiba Chief Minister Secretary ta pangthokiba Good Governance Week 2024 hogdokpagi thauram da phongdokhibane thauram adu da mahangna America gi President oiramba Abraham Lincoln na Gettysburg ta wangang ba da phongdokhiba wafam na hongna na palladuna hai apaba laingak sasana ma haibasi Governance of the people by the people for the people oiba adune India macha mamam oina aikhoi gi ahanba pungning sangpham asi national interest oigadabane National interest da thabak tawba matamda state interest haibasi adumak yaujaragadabani haikhe Mahakna Makhada na hai Hauzik Manipur da oiriba law and order gi phibam asina border amasung athapa district sing da mathau tawriba deputy commissioner amasung district administration gi official singna makhoi gi thabak thauram pangthokpa matamda thengnariba awaba amadi khudong sadaba phibam sing mahakna munna khangi hairaduna adum oinamak pressure khara gi makhada compromise tawba amadi humduna salhanba yaroidaba issue kharadi adumak leigadabani haikhe ngarang December 10 dagi hauraga December 13 fauba sathagadaba Good Governance Week 2024 gi matangda palladuna CM na hai thauram asi leikhidraba India gi hanagi Prime Minister Atal Bihari Vajpayee ikai khumnaduna mahaki mapo kumonga mari lainana sahi khudingi laibak sinba thungna pangthoktuna lakle Atal Bihari Vajpayee asi miyam gi khanba amadi midyeng sanba laibak asigi statesman amani hairaduna Luchingba si karamba misakno amasung karamna haurakhi haibasi laibak miyamna khangnabaga loinana ngasi fauba mahakpu sakna sonari haikhe Atal Bihari Vajpayee na laibak asigi connectivity amasung transportation fagadanduna awang nungpok lamdamga mainland India ga gi marakta samnahalami haina bidena palladuna lamdam ama saukhatpada lambi thong amasung connectivity fabagi mathau yamna tai haibo wafam phongdokhe Manipur laingang na paikatpa go to hills ki matangda bidena makhata na hai Haidiba mission asi mahakna kumja 2018 ki March 15da Governor na wasak heklauba loibaga ihana miyamda wangang bada laukthokibani amadi sahi adumaki June 3 hogdokhibane ching amasung tamgi marakta matam sangadagi achauba ahoba ma leirambaga loinana madu matau karamna mention gadagi haiba wakhalon asi aihakna khanduna lakhibane masina maram oiduna aihaki pukningda ikhang khangaudana masigi ihulama phauраktuna go to hills mission asi hogdoknaba laukthokibane Maduda center gi mihut oikhiba singnasu thaurang asi yamna phai haina makhoi gi oiba wakhalon piramkhi haikhe Chief Minister na Makhada na hai state asigi chidaida amadi athapa mafam singda maru oina chungi mafam singda go to hills na piri bakana basing adugi report hakthengna na khanglaba matungda kumja 2019 gi May 5 da go to village mission amu hogdokhe mission sing ase Imphal dagi tamna leiba mafam singda thengnariba khudong sadaba phibam sing khangdoktuna makhoi gi awatpa door to door step delivery taunabagi damak implement tawkhibane go to hills amasung go to village ki matangda district singi DC amasung district administration gi official singna hojekte miyam da mayek sengna khangan bangambasi yamna nungaiba amadi
ꯑꯄꯦꯟꯕ ꯄꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ, ꯗꯤ.ꯁꯤꯁꯤꯡ, ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫